Ngasiगी pukning tawatpa warisi mayang mafamda thamjari pukning changna wakhalbu chingsingtuna taduna punsibu hongdokminarasi channel sida wakhalbu chawkhatnaba wakhalbu kankhatnaba isabu thajaba thamba karamna maipakani asengbu punsi karino karamna achumba punsi hingani haibagi maramda wakhal losing chawkhatpa wari kaya tahanjai wahang amana punsibu tasengna nungaiba pambra nangi punsibu maipakpa oiningbra punsida maipakpa phangbagi damak nang ayuk khudingi nganna hawatpa ngamgadra isada thajaba karigumba maram amagi nangna nasagi khwaidagi aphaba saiwanbu putokpa ngamgadra wahangsingsi paukhum yes oirabadi ngasi nangna ayuk khudingi isada soidana haigadaba wakhal mangakhak khangani wahaisingsina nangi wakhalbu pangal pigani thawaibu thawna hapkani nangi asengbu khudong chababu ningsinghangani chamlaba hinabisingsina nangi punsibu pumhong hongdohangani ahanbada ai punamaktagi aphaba misak amani sina takpadi isamakta pongba nate isamakta thajabagi khudamni nangbu karigumba achoba mayamga manadaba ama puthokpagi isorna nangbu karigumba aphaba ama pangthokpagi tharakpani haibagi wakalni ai awatpa khudingi nangna isada hayo ai punamaktagi aphaba mi amani maramdi isana isada thajadragadi atopana nangonda karamna thajagani sina takpadi atopabu hanthana yengba nate sina takpadi isagi asengba pangal lawsing munna khangbani atopana nangbu asonbani uhanbagi angamba pangal sijinarabasu isagi asengba pangal lawsingdi isana khangpham thoi adubu nangna nasagi pangal lawsingda thajarabadi kibu natraga ninghanaba tawdana hotnagani atopagi wa taraga isagi punsida kari tawni tawroi haiba thadokani matam pumbada isada thajaba amaga loinana khong thangjingani maramdi nangna khangi aina khaliba pandamsigi damakta isona semlakpani phangliba khongthang pumba pandamgi damakta oigani khudong chadaba nungaitaba matambu thadokna cheloi maramdi nangna khangi aingonda pusida lakpa khudong chadaba awaba singbu mayoknabagi aingonda pangal lei umnamaktagi aphaba oibagi wahantho atopadagi achoba oiba nate nungtigi isagi aphaba gun singbu puthoktuna numit khudingi isabu aphaba mi ama oihanbani nangna tasengna isabu thajaduna ai punamaktagi aphaba mi amani khallaba tungda pandam amabu tawbada aphaba wakhalna lamjingani maipakpa nangi wakhalagi hawi aphaba wakhal nangi thamoi nungdagi lai wakhalon sibu pangal kankhadanbana nangi khudong chabagi lambising masa matongta mathang tholakani ni subada ai pungnamak tawba ngammi maithiba misingi wakhalda karigumba ama tawdingaida ai ngammaroi haiba wakhalna hana ningsingi nangna karigumba ama phangba ngammi wakhalda ai ngamgani khallabadi tasengna lambida apanba pirabadi wakhalda ai ngammaroi khanduna karigumba ama phangbada maithiba oihali nungtigi nangna ai tawba ngamgani hairabadi anawba maipakpagi anawba lambi urakani pandambu phangbagi damak kanagisu yathang lawbagi maru oide isamakta thajaba thamduna pandamgi lambida mang kagadabani chap chaba achumba matambu ngaiganu achumba khudong chaba achumba kanagumbagi mateng ngaiba tawganu sigi muhutta khudong chaba singbu isamakta semgadabani nangi khudong chaba sing loiba naidana lei adubu pumnamaksi thajabadagi hawi maipakpa mi pumbana akiba thajadaba oihaningdaba kayagu mayoknakhi pumnamaksi oina makhoina tokthokkhide makhoina kirabasu mang kaba leblamde matam pumbada isamakta haikhi ai ngamgani wakhalda ninghanaba lakpa khudingi maipakpagi lambida khongthang amaga thangjinsi khankhi maipakpagi damak wakhal khanbatana yade leptana hotnaba maru oi nungtigi hotnaba leptabana maipakpabu mapung phahalli khongthang khudingi maipakpagi lambida laksingani wakhalna nangi pusibu mawong semgani maramsina wakaldagi ai ngammaroi haibasi lawthoktuna thamkhrasi wakhalbu lepa naidana pandamgi lambida changsinbada onthograsi nungtigi ai ngamgani haibana isamakta thajaba lakani thajaba amuk lakpadagi asengba punsida onthokpa ngamgani ahum subada isada haigadabadi aigi punsi maipakani ngakningai oiba wadi aikhoi wakhalbu sonthaduna amambada hing tasengna mangal phangadaba matamda khudong chaba singbu ubagi mahutta khudong chadaba singbuta thiduna lei ayuk khudingi isada hayo ai maipakpa mi ama oigani haukraba punsida kari oikhiba khalloidabani ngasigi numitta punsida awaba kaya thengnakhiba maru oide maru oibadi nang karomda chatli maramdi nangi pusi wakhal achauba khanba amadi khudong chaba singna semgani ngasi nangna khudong chadaba singbu mayoknaribaduna nangi lakataba pusida thengnagadaba maipakpabu laina khudum chalangani maithiba aloiba nate maipakpagi maru oiba parani nangna punamak kaitharakle khalakpa matamda nangna ningsinggadabadi maipakpuna aibu ngaiduna leidi ai hojik karamna hingdi haiba yengduna isangmapu hanthana yenganu yengadabadi nangna chaliba lambiduda pukning chingsinbani
Nangi lambi maipakpa chawkhatpa masek mangalna thalli. Maramsina isada thajaba manghalloidabani. Leptana mang kagadabani. Kaidawnungda pandamdagi mitpham hongloidabani. Pandambu siyamba nangi khutta lei. Sibu nangna semning mongda siyamba ngammi. Nongna lakpada matam pumbana numitki mangal manghankhi. Nonglei nungsitna hundoktuna loirakpada numitki mangal amuk tholai. Numitki mangal bu nongna matam pumbada kupsinba ngamde. Kaidawnungda wakal hantharoidabani. Ngaiba ngamdaba tawroidabani. Nungtigi awabasing mayoknabana nongbagi isa khangdana chawkhatli. Awabasingna nangonda karigumba ama taklangani. Asoiba pumbadagi karigumba ama khanghogani. Nangna wakhalsibu purakpadagi apikpa maipakpada isada nungaiba purakkani. Numit khudinggi pusina karigumba ama tawbagi khudongchaba pi. Chawkhatpagi khudongchaba pi. Mang inkhatli. Pandambu phangdringaida wakhalda ningsinggadaba wahaidi ai achumba lambida chatli haibasini. Lambisibu konsinduna leptana chatkadabani. Manga subada haigadabadi. Ai kanna hotnagani. Maipakpa kaidawnungda lemna phangde. Phangbagidamak nangna hotnaba mathau tai. Hotnaba kathokpa pukning changba mathau tai. Punsida asamba lambi leite. Nangna tasengna karigumba ama phangninglabadi. Lambiduda thabak leptana suba mathau tagani. Maramsina matam pumbada isada haigadabadi ai kanna hotnagani. Atopana tumlingaida pandamda wa laithoktuna pandambu tawdanaba hotnaringaida. Asana masada thajadringaida. Nangna maipakpagi maikaida isabu mang inkhatkadabani. Tana hotnagadabani. Manglanbu tasengna phangbagidamak. Maipakpa atanba migi nakta lakte. Maipakpa mapung phana hotnaba migi naktata maipakpa lai. Hotnaba kanba punsi hingbagi asengba discipline semi. Discipline na maipakpa pulai. Lambida waba sawningba wakal hanthaba tokthoklage khanba matam lakani. Pumnamak oirabasu manglangidamak toktokpa tawdana ngaihak wakal lamoknarabasu amuk hawgatlaga lambida mai onsinduna chatpa makhoisingdunata punsida mangalbu tasengna phangba ngamkhi. Makhoina awaba khudongchadabasingbu chawna khankhide. Ningsinggadabadi laibak pharabasu hotnaba yawdrabadi laibak phabana karisu ohenba ngamde. Manglan thambatana yade. Manglangidamak hotnaba maruoi. Hotnaba kanba awaba thabakni. Hotnabagi matungina mahisu achawa phang. Atopa karidasu wa laithokpa tawrodabani. Hotnaba kanbatana ming chatpa mi semgani. Nangna hotnaba leptrabadi maipakpa kanalasu thingba ngammi. Marakta asamba lambina manglanbu phangre khangani. Ningsinggadabadi asamba lambina kaidawnungda maipakpa phangde. Asengba maipakpa pamlabadi nombada thadoktana hotnaba leplaithabani. Maipakpagi mahau awabasingbu khangbagi thawna leba minata khangba ngammi. Kaidawnungda ithaudangdagi cheloidabani. Aikoi thaudangbu namthaduna hajikki oiba punsida ngaibada hingningi. Maipakpagi lambida karigumba ayetpa amata lakhal-loidabani. Ningsinggadaba wahai kharana ware khalakpa matamda isada hayu ai yamna wadri. Yamna pikli natraga ahal oire khalabadi. Hayu ai yamna ahal oidi yamnasu angang nate. Ai maipakpabu phangba ngamgani. Matam leite khalakpa matamda aingonda matam yamna lei haijau. Pandambu thaidokpagi wakal khanni makhai pandamdagi lathokani. Yari makhai pandambu phangbagi afaba wahai sizinaba yamna maru oi. Punsina nangbu ngairoi. Nangna punsiga loinana chatkadabani. Asoiba singbu thiba thadoklaga khudongchaba singbu thiba haurasi. Maipakraba misingna kaidawnungda matang matamda maral langsingde. Makhoi mathaudangbu lawi punsida atopana yaroi haiduna thadoklamba thabakpu khudongchaba ama thiduna achumba lambida purei. Tasengna punsibu hongdoklage khallabadi ngasima mit pangthoktuna hotnaba haurasi. Hojiki nungaiba thiduna thabaktagi laithoklamba pumba wakal mapung phadrigai tawkhiba asoibani khanduna ithaudangbu laithoktuna leirabadi nangi pandam nungtigi nangna lapna ingthoi. Punsigi ithaudang lawrasi hanna amuk thabak laithokanu. Malemsida aikhoina lakpagi maram karigumba achauba ama pangthokpagini. Matam arembada manghanduna phattaba wakal khanduna isabu hingna leitabugum khanbagi nate. Nang mayamdagi top-topi nangi pandam ama lei. Nangna ayuk hawgatpa khudinggi ningsingu. Nangonda achauba ama tawbagi aigi pandambu mapung phahanbagi thawna lawsing pangalgi awatpa karisu leite. Khanganu ai mayamga manei. Khallu ai yamna maru oi. Khanganu ai mayamga manei. Khallu ai yamna maru oi. Ai atopaga manade. Aingonda pandambu phangbagi igun yauri. Maramsina manglanbu potlum amagum khanganu. Maramsina manglanbu potlum amagum khanganu. Kanna hotno thajaba thamu. Nangi pangal lawsingbu nasana thajau. Nangna khallibadubu phangba ngamgani. Supnatagi tawroidabadi nasabu ningda chingthabani. Matam pumbada ningsingu ai yamna maru oi. Aingonda afaba pumba hanadagi yauri ningsingu. Nangna malemsida lakpa karisu maram yaudana lakpa nate. Nangbu tharakpagi maram nangbu achauba ama pangthokpagi tharakpani. Chauba lambi leina apikpa lambida karigi chatkadabano. Mipum khudimukta tonganba gun yauri. Makhoina malemda ahongba purakpa ngambi. Nangondasu maru oiba gun yauri.
ꯑꯋꯥꯠꯄꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯅꯤ꯫ ꯅꯪꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯅꯨ꯫ ꯑꯁꯣꯏꯕꯁꯤꯡ ꯁꯦꯝꯗꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁꯥꯗ ꯊꯥꯖꯕ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯨ, ꯑꯩꯕꯨ ꯃꯥꯂꯦꯝꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄꯒꯤ ꯁꯦꯝꯂꯛꯄꯅꯤ꯫ ꯅꯪꯒꯤ ꯂꯝꯕꯤꯗ ꯑꯋꯥꯕ ꯂꯥꯛꯄ ꯄꯨꯝꯕ ꯅꯪꯕꯨ ꯍꯦꯟꯅ ꯄꯥꯡꯒꯜ ꯄꯤꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯄꯨꯝꯕ ꯃꯥꯏꯄꯥꯛꯄꯒꯤ ꯅꯥꯛꯇ ꯆꯤꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗꯒꯤ ꯑꯐꯕ ꯑꯣꯏꯕꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ, ꯊꯛꯁꯤ ꯈꯥꯁꯤ, ꯊꯕꯛꯄꯨ ꯂꯦꯞꯊꯣꯛꯇꯕ, ꯑꯈꯥꯡ ꯀꯟꯕ, ꯍꯣꯠꯅꯕ ꯀꯟꯕ, ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯑꯔꯊ ꯈꯪꯕꯒꯤꯅꯤ꯫ ꯃꯔꯝꯁꯤꯅ ꯏꯁꯥꯗ ꯊꯥꯖꯕ ꯃꯥꯡꯍꯟꯒꯅꯨ꯫ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯒꯅꯨ, ꯑꯩ ꯃꯥꯂꯦꯝꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯨꯡꯗ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯥꯡꯁꯤꯡ ꯇꯧꯕ ꯍꯧꯕꯒ ꯄꯥꯟꯗꯝ ꯂꯩꯇꯕ ꯃꯤ ꯈꯔꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅ ꯐꯠꯇꯕ ꯋꯥ ꯍꯥꯏꯒꯅꯤ, ꯑꯐꯕ ꯁꯥꯗꯨꯅ ꯅꯉꯣꯟꯗ ꯊꯥꯖꯗꯕ ꯄꯣꯛꯍꯟꯒꯅꯤ꯫ ꯄꯥꯟꯗꯝꯕꯨ ꯐꯪꯕꯗ ꯃꯈꯥꯗ ꯆꯤꯡꯊꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯅꯤꯡꯁꯤꯡꯉꯨ, ꯑꯇꯣꯞꯄꯒꯤ ꯋꯥꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯂꯝꯕꯤ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯁꯤꯡꯅ ꯅꯪꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯕꯨ ꯅꯤꯛꯊꯍꯟꯕ ꯉꯝꯂꯣꯏ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕ ꯃꯤ ꯈꯛꯇꯅ ꯑꯇꯣꯞꯄꯒꯤ ꯃꯥꯏ ꯄꯥꯛꯄ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄꯕꯨꯁꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡꯅ ꯅꯪꯕꯨ ꯑꯁꯣꯟꯕ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯁꯤꯅ ꯄꯥꯟꯗꯝꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯂꯦꯞꯀꯅꯨ꯫ ꯋꯥꯈꯜ ꯍꯣꯡꯒꯅꯨ꯫ ꯃꯥꯏ ꯄꯥꯛꯄꯅ ꯑꯇꯣꯞꯄꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯒꯅꯤ꯫ ꯅꯪꯅ ꯃꯥꯂꯦꯝꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕꯒꯤ ꯅꯠꯇꯦ꯫ ꯅꯪꯅ ꯃꯥꯂꯦꯝꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯃꯤꯡꯆꯠ ꯁꯦꯝꯕꯒꯤꯅꯤ꯫ ꯂꯦꯞꯇꯅ ꯃꯥꯡ ꯀꯥꯒꯗꯕꯅꯤ, ꯄꯥꯟꯗꯝꯕꯨ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯅ ꯅꯉꯣꯟꯗ ꯊꯥꯖꯔꯝꯗꯕ ꯀꯌꯥꯕꯨ ꯄꯥꯎꯈꯨꯝ ꯑꯣꯏꯍꯜꯂꯨ꯫ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ ꯈꯜꯂꯒꯗꯤ ꯆꯦꯅꯦꯜꯁꯤꯗ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯐꯪꯅꯕꯤꯒꯅꯤ꯫ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯀꯣꯃꯦꯟꯇ ꯈꯪꯍꯟꯕꯤꯔꯛꯎ꯫